ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯈꯨꯝꯗ ꯐꯨꯡꯒꯥ ꯅꯥꯛꯇ ꯂꯥꯏꯖ ꯑꯃꯗꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯏꯔꯦꯟꯖꯅ ꯐꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯆꯥꯛꯁꯨ ꯆꯥꯛꯉꯟ ꯉꯁꯥꯏꯅ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯗꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯒꯦ ꯏꯃꯥꯅ ꯌꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯀꯌꯥꯁꯨ ꯏꯃꯥꯅ ꯑꯗꯨꯃꯛ ꯄꯤꯖꯗꯨꯅꯇ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯤꯁꯛ ꯑꯅꯤ ꯑꯗꯨꯁꯨ ꯏꯃꯥ ꯏꯆꯦꯅ ꯍꯥꯏꯗꯣꯏꯁꯤ ꯌꯥꯎꯀꯣ ꯑꯩꯅꯁꯨ ꯉꯁꯥꯏ ꯏꯆꯦꯗ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯂꯥꯏꯖꯅ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯆꯥꯅꯨꯄꯤ ꯍꯜꯂꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯊꯝꯂꯤꯕꯁꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯂꯦ ꯏꯃꯥ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯗꯨ ꯏꯪꯉꯛꯏ ꯃꯍꯥꯛꯅ ꯇꯁꯦꯡꯅꯃꯛ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯉꯩ ꯃꯇꯝ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯈꯔ ꯋꯥꯈꯜ ꯇꯥꯔꯕꯁꯤꯅ ꯎꯍꯧꯕꯗꯒꯤ ꯈꯪꯕꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯌꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯤꯅꯕ ꯑꯕꯣꯛ ꯑꯃꯇ ꯊꯣꯛꯍꯟꯕꯤꯌꯨ ꯏꯃꯥ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏ ꯍꯥꯏꯔꯗꯨꯅ ꯅꯤꯡꯉꯥꯏ ꯉꯥꯡꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯁꯥꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤꯗ ꯂꯥꯏꯖꯗꯨꯁꯨ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯀꯔꯝꯅ ꯁꯤꯒꯨꯝꯂ ꯋꯥꯈꯜ ꯑꯁꯤꯕꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅ ꯂꯩꯔꯤ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯅꯈꯣꯏꯒꯤꯗꯤ ꯅꯕꯣꯛ ꯅꯄꯨ ꯂꯣꯏꯅꯃꯛ ꯅꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯣꯡꯒꯥꯈ꯭ꯔꯕꯅꯤ ꯅꯄꯥꯁꯨ ꯅꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯅꯣꯡꯒꯥꯈ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯅꯤꯀꯣ ꯁꯤꯈ꯭ꯔꯕ ꯅꯕꯣꯛ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯃꯨꯛ ꯀꯧꯒꯗꯕꯅꯣ ꯃꯆꯥꯅꯨꯄꯤ ꯍꯜꯂꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯁꯤꯈ꯭ꯔꯕꯗꯣ ꯃꯗꯨ ꯀꯧ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯍꯅꯨꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯅꯕ ꯑꯃꯇꯪ ꯀꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯊꯣꯛꯍꯜꯂꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯉꯥꯡꯂꯤꯕ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯇꯁꯦꯡꯅꯃꯛ ꯂꯥꯏꯖꯗꯣ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯏ ꯀꯔꯤꯒꯨꯝꯕꯅ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯧꯖꯤꯜꯂꯒ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯈꯜꯂꯝꯃꯤ ꯄꯤꯛꯈ꯭ꯔꯕ ꯏꯆꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯑꯁꯤꯒꯨꯝꯂꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯣꯛꯂꯛꯂꯤꯕꯅꯣ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯑꯉꯥꯡꯅ ꯍꯥꯏꯕ ꯋꯥ ꯏꯟꯕ ꯌꯥꯗꯦ ꯀꯅꯥꯅ ꯈꯪꯒꯅꯤꯗꯤ ꯑꯉꯥꯡꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨꯕ꯭ꯔꯕꯨ ꯂꯥꯏ ꯍꯅꯨꯕꯤ ꯑꯃꯨꯛ ꯊꯣꯛꯆꯜꯂꯛꯇꯅ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄ ꯁꯣꯏꯔꯣꯏ ꯍꯦ ꯑꯗꯨꯒꯨꯝꯂꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯅ ꯁꯥꯎꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯅꯤ ꯈꯪꯗꯕꯤ ꯐꯨꯗꯔꯛꯀꯅꯤ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯑꯧꯔꯥꯏꯔꯨꯁꯨ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯂꯗꯅ ꯑꯉꯥꯡꯅꯤꯅ ꯑꯁꯨꯝꯅ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯊꯤꯅ ꯆꯩꯔꯝꯃꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯊꯖꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯈ꯭ꯔꯤ ꯂꯥꯏꯖꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯁꯥ ꯑꯁꯤ ꯏꯔꯥꯡ ꯂꯥꯡꯕꯒꯨꯝ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯒꯨꯝ ꯇꯧꯔꯝꯃꯤ ꯌꯥꯏ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯈꯜꯂꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯥꯃꯤꯟꯅꯔꯒ ꯉꯟꯇꯥꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤ ꯃꯦꯝꯆꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯒ ꯋꯥꯈꯜ ꯐꯠꯇꯕ ꯀꯌꯥꯁꯨ ꯈꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ ꯌꯨꯝꯊꯪꯅꯕꯤ ꯂꯥꯏꯖ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤꯕꯨ ꯈꯪꯅꯤꯡꯕꯅ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯔꯤ ꯇꯨꯝꯂꯕꯁꯨ ꯇꯨꯝꯐꯝ ꯈꯪꯗꯦ ꯅꯥꯀꯜ ꯑꯣꯏꯌꯦꯇ ꯌꯥꯎꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯃꯄꯨꯔꯣꯏꯕꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯒ ꯈꯔ ꯍꯦꯟꯖꯤꯜꯂꯛꯄ ꯃꯇꯝꯅꯤ ꯑꯩꯕꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯏꯖ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯅꯤ ꯑꯩ ꯊꯣꯛꯅ ꯆꯤꯡꯅꯈ꯭ꯔꯦꯗ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯝꯕ ꯊꯣꯛꯎ ꯍꯥꯏꯕ ꯊꯣꯛꯄ ꯌꯥꯏꯒꯥꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯤꯗ ꯂꯩꯔꯕ ꯆꯠꯂ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯉꯁꯥꯏ ꯆꯦꯞꯊꯔꯒ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨꯗ ꯃꯉꯥꯜꯑꯣꯏ ꯀꯩꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯊꯣꯔꯛꯈꯤꯕꯗꯣ ꯀꯥꯟꯅꯗꯦ ꯑꯩ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ ꯑꯁꯨꯝꯕ ꯑꯃ ꯈꯪꯇꯣꯛꯄꯁꯤꯅ ꯐꯕ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯃꯦꯝꯆꯥꯗꯣ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯥꯏꯖ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯀꯔꯤꯒꯨꯝꯕ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯕ ꯄꯣꯠꯁꯛ ꯑꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯃ ꯃꯥꯂꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯃꯦꯝꯆꯥꯅ ꯎꯔꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯤꯕꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯎꯔꯤꯕꯁꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯀꯣꯟꯕ ꯑꯐꯕ ꯂꯥꯏꯅꯤ ꯍꯟꯗꯛ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇ ꯌꯥꯏ ꯑꯗꯨ ꯄꯥꯏꯔꯛꯄꯗꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯏꯪꯈꯣꯜ ꯀꯣꯟꯕ ꯂꯥꯏ ꯑꯗꯨ ꯁꯥꯐꯣꯡꯂꯛꯂꯤꯕꯅꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯗ ꯁꯣꯏꯒꯗꯒꯦ ꯉꯥꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤ
ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯆꯥꯁꯤ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯣꯟꯕ ꯂꯥꯏꯁꯤꯒꯤꯗꯃꯛ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯒ ꯂꯩꯔꯤꯕꯁꯤꯗ ꯏꯔꯥ ꯊꯧꯅꯤ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯍꯟꯇꯛ ꯃꯈꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯛꯂꯕꯁꯤꯗ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯊꯧꯒꯜꯁꯨ ꯆꯥꯡ ꯅꯥꯏꯅ ꯆꯪꯕꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯤꯕꯅꯤ ꯃꯦꯝꯆꯥ ꯑꯗꯨ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯕꯗꯣ ꯃꯁꯥꯗꯨ ꯑꯀꯤꯕ ꯑꯃ ꯌꯥꯎꯔꯤ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯨꯗ ꯇꯨꯡ ꯍꯜꯂꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯔꯣꯝꯗꯅ ꯑꯃꯣꯔꯦꯡꯒꯤ ꯃꯌꯨꯝꯗꯅꯤ ꯑꯃꯣꯔꯦꯡ ꯑꯗꯨ ꯍꯟꯗꯛꯇꯤ ꯃꯔꯥꯡ ꯁꯨꯟꯗꯔꯤꯒꯤ ꯃꯐꯝꯗ ꯂꯥꯏ ꯁꯦꯡꯗꯣꯛꯅꯕꯒꯤ ꯍꯥꯏꯖꯒꯗꯕꯗꯣ ꯃꯍꯥꯛꯇꯤ ꯍꯥꯏꯗ꯭ꯔꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯉꯥꯎ ꯂꯩꯅ ꯍꯧꯕꯒꯨꯝꯅ ꯇꯨꯝꯂꯕꯁꯨ ꯇꯨꯝ ꯃꯁꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯤꯠ ꯀꯤꯠ ꯅꯝꯕꯒꯨꯝꯅ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯄꯪꯀꯥꯎꯗ ꯀꯥꯎꯏ ꯑꯃꯣꯔꯦꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯧꯔꯒ ꯀꯟꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗꯤ ꯃꯁꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯃꯔꯥꯡ ꯇꯧꯕꯒ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯇꯥꯟꯅꯒꯗꯕꯗꯣ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ꯭ꯔꯅꯤ ꯁꯦ ꯏꯃꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯁꯤ ꯊꯥꯔꯛꯈꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯈꯨꯗꯛꯇ ꯁꯨꯀꯠꯂꯤ ꯍꯦꯛ ꯊꯥꯕꯒ ꯃꯁꯥꯗ ꯑꯅꯝ ꯍꯥ ꯁꯨꯔꯝꯕ ꯂꯩꯃꯨ ꯇꯤꯟꯃꯨ ꯀꯌꯥꯅ ꯌꯦꯠꯂꯝꯕꯗꯣ ꯈꯨꯗꯛꯇ ꯐꯈꯤꯔꯝꯃꯤ ꯃꯁꯥ ꯑꯗꯨ ꯃꯌꯥꯡ ꯁꯤꯒꯪ ꯀꯪꯂꯕꯅꯤ ꯆꯥꯕ ꯊꯛꯄ ꯌꯥꯗ꯭ꯔꯕꯅ ꯃꯁꯥꯗꯨ ꯀꯩꯅꯣꯃꯩ ꯇꯧꯔꯕꯅꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯀꯥꯟꯗ ꯃꯃꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯦꯔꯛꯂꯝꯃꯤ ꯏꯃꯥꯅ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯇꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯟꯅꯕꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯅꯆꯥꯏꯕꯨ ꯂꯥꯌꯦꯡꯕ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯇꯥꯟꯅꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯁꯥꯅꯩ ꯈꯣꯡ ꯊꯣꯡꯅ ꯏꯄꯥꯒꯤ ꯇꯨꯡ ꯏꯟꯖꯈ꯭ꯔꯒꯦ ꯑꯩ ꯑꯁꯨꯝ ꯇꯧꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯃꯣꯔꯦꯡ ꯑꯗꯨꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯖꯗꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯀꯩꯁꯨꯝꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯅꯣꯡꯅ ꯉꯟꯐꯨꯡ ꯇꯧꯔꯛꯂꯕ ꯃꯇꯝꯗꯅꯤ ꯑꯃꯣꯔꯦꯡ ꯑꯗꯨ ꯉꯟꯇꯥꯅ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯗ ꯃꯆꯥꯗ ꯇꯧꯔꯤꯕ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯁꯨꯟꯗꯔꯤ ꯑꯗꯨꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯋꯥ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯏꯇꯥ ꯑꯃꯣꯔꯦꯡ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯇꯁꯦꯡꯅꯃꯛ ꯑꯩ ꯏꯁꯥꯒꯤ ꯏꯈꯨꯠꯃꯛꯅ ꯊꯝꯈꯤꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯕꯨ ꯐꯨꯛꯄ ꯉꯝꯕꯒꯤ ꯏꯇꯤꯛ ꯏꯌꯥꯏꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯣꯠꯁꯦꯝ ꯑꯗꯨ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯨꯠꯇ ꯌꯥꯏ ꯑꯗꯨ ꯂꯣꯏꯅꯔꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯃꯤꯑꯣꯏꯕꯅ ꯉꯝꯐꯗ꯭ꯔꯕ ꯑꯀꯟꯕ ꯂꯥꯏ ꯐꯠꯇꯕ ꯀꯌꯥꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯨꯠꯇ ꯌꯥꯏ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯣꯠꯁꯛ ꯑꯗꯨ ꯐꯨꯛꯄꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯃꯉꯣꯟꯗ ꯆꯦꯟꯗ꯭ꯔꯤ ꯍꯥꯏꯔꯤꯕꯅꯤ ꯑꯃꯣꯔꯦꯡꯅ ꯀꯔꯤ ꯅꯪ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯏꯆꯥꯁꯤꯃꯁꯨ ꯍꯥꯠꯇꯣꯛꯄ ꯄꯥꯝꯂꯕ꯭ꯔꯥ ꯅꯪꯒꯤ ꯅꯈꯨꯠꯇ ꯏꯄꯨꯔꯣꯏꯕꯁꯨ ꯅꯣꯡꯒꯥꯈ꯭ꯔꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯅꯤ ꯈꯟ ꯑꯩꯅ ꯅꯪꯕꯨꯁꯨ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯕꯨꯁꯨ ꯅꯍꯥꯛꯅ ꯍꯥꯠꯀꯦ ꯈꯜꯂꯕꯀꯣ ꯐꯩ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯊꯥꯔꯤꯕ ꯄꯣꯠꯁꯦꯝ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯣꯔꯦꯡ ꯑꯗꯣ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯤ ꯇꯣꯂꯦꯟ ꯁꯅꯥꯖꯥꯎꯕꯅ ꯁꯨꯟꯗꯔꯤꯗ ꯋꯥꯐꯝ ꯀꯌꯥ ꯉꯥꯡꯗꯨꯅ ꯆꯩ ꯊꯥꯡꯂꯤ ꯃꯃꯩ ꯊꯪꯗꯗꯤ ꯁꯨꯟꯗꯔꯤ ꯑꯗꯨ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕꯗꯨ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯥꯕꯤꯌꯨ ꯇꯁꯦꯡꯅꯃꯛ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯗ ꯂꯥꯏꯃꯣ ꯇꯤꯟꯃꯣ ꯀꯌꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯕ ꯉꯝꯕꯒꯤ ꯌꯥꯏ ꯑꯃꯈꯛ ꯂꯣꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯏ ꯑꯗꯨ ꯑꯩꯒꯤ ꯏꯈꯨꯠꯇ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯃꯛꯅ ꯇꯧꯈꯤꯕ ꯄꯣꯠꯁꯦꯝ ꯑꯗꯨ ꯑꯩꯅ ꯐꯨꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯇꯣꯂꯦꯟꯅ ꯀꯔꯤ ꯑꯃꯥꯏꯕꯤ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯒ ꯑꯗꯨꯒ ꯌꯥꯏ ꯀꯥꯏꯅ ꯄꯜꯂꯤꯕꯁꯤꯕꯨ ꯑꯅꯤ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦꯅꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕꯒꯤ ꯃꯐꯝꯗ ꯁꯨꯟꯗꯔꯤꯅ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯄꯨꯝꯅꯃꯛꯇꯣ ꯁꯨꯒꯥꯏꯅ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯝꯃꯤ ꯃꯃꯩ ꯊꯪꯗꯗꯤ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯔꯤ ꯃꯈꯣꯏꯁꯨ ꯈꯜꯂꯛꯂꯤ ꯌꯥꯏ ꯑꯗꯣ ꯂꯣꯈ꯭ꯔꯥꯕꯤ ꯂꯥꯏꯖꯅ ꯄꯥꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯟꯊꯔꯤ ꯑꯌꯨꯛ ꯑꯁꯤꯗ ꯇꯣꯂꯦꯟ ꯂꯝꯖꯤꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯥꯏꯖꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯂꯥꯏꯖꯁꯨ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯪꯒꯣꯜꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯐꯛꯁꯥꯡ ꯊꯥꯔꯒ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯇꯣꯂꯦꯟ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯇꯔꯥꯝ ꯀꯧꯁꯜꯂꯤ ꯁꯨꯟꯗꯔꯤꯗꯤ ꯋꯥ ꯉꯥꯡꯗꯦ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯨꯞꯊꯖꯔꯒ ꯂꯩꯔꯤ ꯇꯣꯂꯦꯟꯅ ꯏꯇꯩꯃ ꯂꯥꯏꯖ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ
ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤ ꯋꯥ ꯑꯁꯤꯗ ꯏꯇꯩꯃꯅꯁꯨ ꯂꯥꯟꯅ ꯈꯟꯕ ꯇꯧꯕꯤꯒꯅꯨꯀꯣ ꯏꯇꯩꯃꯒꯤ ꯈꯨꯠꯇ ꯂꯩꯈ꯭ꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯌꯨꯗꯣ ꯏꯇꯩꯃ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ ꯏꯇꯩꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯥꯏꯖꯗꯣ ꯋꯥꯈꯜ ꯑꯃ ꯏꯃꯪ ꯃꯝꯃꯤ ꯑꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯇꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯀꯣꯛꯄꯨ ꯏꯉꯥꯎ ꯉꯥꯎꯔꯦꯗ ꯁꯨꯟꯗꯔꯤꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯑꯩ ꯈꯪꯏ ꯅꯪꯒꯤ ꯅꯈꯨꯠꯇ ꯌꯥꯏ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯌꯥꯏ ꯑꯗꯨ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯒꯦ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯕꯁꯤ ꯎꯕꯗ ꯑꯩꯅꯁꯨ ꯈꯟꯈꯤꯕꯅꯤ ꯅꯃꯥ ꯅꯆꯥꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯖꯁꯅꯨ ꯍꯥꯏꯗꯨꯅ ꯅꯪ ꯃꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯗꯨꯅ ꯌꯥꯏ ꯑꯗꯨ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯒꯤ ꯃꯐꯝꯗꯁꯨ ꯁꯤꯟꯅꯔꯝꯃꯤ ꯌꯥꯏ ꯑꯗꯨ ꯂꯩꯔꯕꯗ ꯄꯟꯊꯗꯤ ꯁꯨꯟꯗꯔꯤ ꯑꯗꯨ ꯑꯃꯣꯔꯦꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯃꯣꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯥꯗ ꯑꯅꯝ ꯑꯍꯥ ꯁꯨꯔꯤꯕ ꯂꯥꯏ ꯑꯃꯅ ꯌꯦꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯃꯍꯥꯛꯅ ꯄꯣꯠꯁꯛ ꯑꯃꯈꯛ ꯐꯨꯝꯂꯒ ꯊꯝꯂꯝꯂꯤꯕꯗꯨ ꯃꯗꯨꯃꯁꯨ ꯐꯨꯛꯂꯒ ꯑꯆꯦꯟꯕ ꯏꯁꯤꯡ ꯑꯃꯗ ꯊꯥꯗꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯈꯣꯜ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯐꯠꯇꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯔꯨ ꯐꯣꯡꯅ ꯂꯣꯏꯅꯃꯛ ꯃꯁꯥꯃꯛꯅ ꯃꯨꯠꯊꯠꯄ ꯉꯝꯖꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯀꯥꯔꯣꯡ ꯑꯗꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯁꯥꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯔꯕꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯧ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯇꯣꯞ ꯀꯅꯥꯃꯠꯇ ꯌꯥꯎꯕꯗꯤ ꯌꯥꯗꯕ ꯁꯥꯂꯥ ꯌꯥꯒꯗꯕ ꯃꯥꯟꯗꯦꯅꯤ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯕꯨꯗꯤ ꯑꯣꯏꯁꯤꯜꯂꯛꯂꯤ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯅꯤꯔꯨꯗꯕ ꯌꯥꯗꯦ ꯁꯤꯝꯂꯥ ꯅꯃꯥꯅ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯐꯥꯎꯕꯗ ꯌꯧꯔꯨꯈꯤꯒꯦ ꯀꯣꯏꯔꯛꯂꯣꯏ ꯊꯨꯅꯃꯛ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥꯔꯣꯡ ꯑꯗꯣ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯤ ꯊꯥꯏꯃꯩ ꯃꯈꯣꯏ ꯈꯔ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔꯣꯡ ꯂꯥꯛꯄꯗꯨꯗ ꯈꯨꯜꯂꯥꯛꯄꯤꯅ ꯀꯥꯔꯣꯡ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯤ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏ ꯑꯗꯣꯝꯗ ꯂꯥꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤ ꯀꯥꯔꯣꯡꯅ ꯈꯨꯜꯂꯥꯛꯄꯤ ꯑꯩꯁꯨ ꯄꯟꯊꯖꯔꯔꯣꯏ ꯑꯩ ꯄꯣꯠꯁꯛ ꯑꯃꯈꯛ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯐꯝꯗꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤꯗꯣ ꯈꯨꯜꯂꯥꯛꯄꯤꯅ ꯀꯔꯤ ꯄꯣꯠꯁꯛꯅꯣꯅꯦ ꯅꯍꯥꯛꯅ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯥꯔꯣꯡꯅ ꯈꯨꯜꯂꯥꯛꯄꯤ ꯑꯩꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯄꯨꯔꯒ ꯆꯠꯀꯗꯕ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯃꯤꯑꯣꯏ ꯑꯃꯅꯤꯅ ꯊꯥꯡꯕꯗꯗꯤ ꯇꯔꯥꯏ ꯑꯗꯨꯃꯛ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯈꯣꯜ ꯑꯁꯤꯅ ꯄꯥꯏꯔꯒ ꯊꯥꯡꯕꯗꯤ ꯈꯖꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯤ ꯈꯨꯜꯂꯥꯛꯄꯤꯒꯤ ꯂꯤꯅ ꯁꯥꯕ ꯁꯝ ꯑꯀꯟꯕ ꯑꯍꯟꯕꯗꯣ ꯃꯗꯨ ꯃꯇꯪ ꯄꯤꯅꯕꯤꯌꯣꯗꯣ ꯃꯗꯨ ꯌꯥꯎꯔꯕꯗꯤ ꯍꯣꯔꯦꯟ ꯇꯔꯥꯏ ꯑꯩꯅ ꯄꯨꯕꯁꯨ ꯉꯝꯒꯅꯤꯗꯣ ꯃꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯗꯨꯒꯤ ꯃꯔꯝ ꯑꯗꯣ ꯃꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯈꯨꯜꯂꯥꯛꯄꯤꯅ ꯑꯩꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯊꯟꯅ ꯆꯠꯄꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥ ꯃꯤꯑꯣꯏ ꯈꯔ ꯂꯣꯏꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯀꯥꯔꯣꯡꯅ ꯃꯗꯨꯃꯛꯇꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯈꯨꯜꯂꯥꯛꯄꯤ ꯑꯩ ꯊꯟꯅꯗꯨꯃꯛ ꯆꯠꯆꯔꯒꯦ ꯑꯩꯅ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨ ꯈꯨꯜꯂꯥꯛꯄꯤ ꯃꯇꯝ ꯊꯦꯡꯖꯤꯟꯈꯤꯅꯕꯅꯤ ꯈꯨꯜꯂꯥꯛꯄꯤꯒꯤ ꯂꯤꯅ ꯁꯥꯕ ꯁꯝ ꯑꯗꯨ ꯄꯤꯕꯤꯔꯗꯣ ꯈꯨꯜꯂꯥꯛꯄꯤꯒꯤ ꯂꯤꯅ ꯂꯣꯜꯂꯒ ꯐꯖꯅ ꯁꯥꯔꯕ ꯁꯝ ꯑꯗꯣ ꯀꯥꯔꯣꯡꯗ ꯄꯤꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯑꯍꯤꯡ ꯁꯕꯨꯛꯀꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯀꯥꯔꯣꯡꯁꯨ ꯃꯅꯝ ꯃꯗꯨꯗ ꯁꯝ ꯑꯗꯨꯕꯨ ꯁꯝ ꯑꯗꯨꯗ ꯁꯦꯟꯖꯦꯡꯒꯤ ꯀꯣꯅꯦ ꯑꯍꯛꯄꯗꯨ ꯍꯥꯞꯈ꯭ꯔꯤ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏꯒꯤ ꯈꯣꯜꯒꯤ ꯁꯤꯗꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯑꯃꯈꯛ ꯁꯣꯟꯈꯤ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯑꯁꯤ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯣꯟꯖꯔꯒ ꯍꯥꯏꯖꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯀꯣꯟꯌꯥ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯞꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯊꯍꯟꯈ꯭ꯔꯤ ꯍꯦꯛ ꯂꯨꯞꯊꯍꯟꯈꯤꯕꯒ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯑꯀꯣꯏꯕꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯣꯡꯒꯤ ꯃꯃꯤꯠꯇꯗꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞꯌꯨꯡꯕꯒꯤ ꯃꯑꯣꯡꯗ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯄꯔꯦꯡ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯥꯔꯣꯡꯗ ꯃꯈꯨꯠ ꯈꯠꯂꯒ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯧꯔꯤꯕ ꯀꯥꯔꯣꯡ ꯑꯗꯨ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯆꯤꯜꯗ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯁꯣꯟꯕꯗ ꯂꯦꯞꯇꯦ
Karino, I met the Oribasibo. Eh, Pukria Sige Singer Sina, Ungum Pamsin Bagum Oribasina, Machine Karino. Taibang Semapu, Nahana Nasana Oi by Wanda, Tawi Basibo Karino. I get Lambi Pangan Biro, Karong Hanjan Haisei. Adobo Ahingi Matamasida, Mahang Matana Pukrima Paladu de Lepaga, a koi with them, Angau Amagum Koira Lauri, Mammy Astadi, Sangsaram Urabanina, Matamasida Pantadi, a koi with the Leplambi, Pingo Sipikayado, Matang, Tamatana Makri, Aduga Tangna Mikupta, Mahaki Mamang Sabu Asida, Miwai Kiana, Asiba Habla Kuama Tankalaga, Kapna Launaraga Pubugumna, Uraklami, Madu over the Karongado, Swilo. Samtu sapsap yung mahang na uri sibo karino haidin na kanjarami. Tang na mikop tadi, hausi kakta mahang na urama mayamado, siyagmang magri, taibang da among hansilak lami. Ay na hausik ka ukribo mayamado po. Madubo karino. Senjengi kunyasi, luki ba ding ni hakti oiri. Adubo hausik pauwa, mawa manil karimat nairak triba sibo, masibo karigino. Karong adong ngay haktang di. Ako ibida muna yeng tabalgi mo siraba mangala sida pukri adugi isingado irang lang na dumak uri pungza kayani mahang na pukri mapala sida koi na satana senjingi konya adugo mari thorak la haidin yeng nibado tadak riba konya adusu mamit mang na karimata uri karong ado pukri mapala du fam asum ngai na mahaksu oirom tawkri pukri mapa napi marak aduda tumtha khirami makeup thoglak padidi Noong na mapung panang nga nun layami. Adubo ang apani, ising na pik tan na lehoba, makoy kulgi pukriya si, ising na kang dun layami. Pukriya dugi mayay sabukta, atong walay ba kara layri dugi matakta. Senjenge kwa niya ay do, masak masusak manaba, mari kag kilaga layami ba do, karong uri. Sinide na, pari, adubo, ising na sina, luway na kang laga layami sina, karam tawri ba do. Tuwa malaksarasini. Kulak pa tangti ki thawai miril tu na khairamadu po. Konya silakot pakanda lai ikaw khatpada son ba lai sholado solo khairi ai sholagi. Karong madu ningang famnaga lai sonadu soli son be hek loi baga pukri adu da kumthai konya I mari makto yamna wana mahakna pukri mapala du tamna pukhalak lami hek pukhat pa loi baga lai kai mi khara koilaw lawraga kawi mamai thangdadi makhoi khara selak laga konya aidu nampu sapu tawduna makhoi marina karongi mayum tamna purak lami kunja miya mamadi kulak bisuyaw na ngakpana kham thingri masak masu sakmanaba konya sina khillaga lairibsida matang sida kulak bido wakal amakak khalak lami konya yasi mari di suri Ay, konya ay malahoda mayadi. Konya ay mari susuri basibo. Ahong kag puman kraga loiri. Mari magpumdra basu yaganida. Asok matik mayay lairaba konya asibo. Karong. Senjengi konya asi mari susuri. Ado ama kakdi ay nilahoda mayadi. Ahong sinapana basilo. Kulgi sutek mari asida. Nahang na mapayeng laga. Karam-karamada pumba yagani haibado. Nahang na kallo. Nakoy kanakana Tu. Matay tangliba konya si nakoy purau ay yumda purau lao kulakpi sina kudakta zab hairak pasida karong ado tuminna wadi ngang mangamseda maya kharaga yenga galai mahak tingak pana kham thingkri kulakpi aduna makoy khara tawraga konya yama mayum tamna puhan khirami karong ado wadi ngang badi ngamseda tuminna maya kharaga yenga galai hawi kunjami yamal sumai mai mahang na tawri basi bukarino Tahoy di haidin haina basi yawi. Ado bukulak piyaduri. Mayam na ngang naribado amata tari. Mayum tam na rumak konya yamadi pudo na setkri. Karong ado mahang na ningsarubo kona zarubo pumbado. Ariyan bada tari kanjori makhadado makong yan tanaga. Wakal na mangdun layri. Mata masida. Pauthamay na. Tada. Kulakpi na halib suhay bani. Konya yamalahaw busina. Tungi mirol singda faba maoigani khallido ngasi ai khoina phunggodriba konya siri matam supgi oina lauthok piyadan laikhragada bani kari mata khanbir gunu tada khulakpina tawriba sin pharegani asimna pauthamai su hairam laikai gi mioi kharam na su hairam maha ki pukning wakhalladu su pungon oli konya ya hom masik khakta phumna bagida makhanarami
ꯀꯣꯟꯌꯥ ꯌꯥꯃꯅ ꯃꯃꯥꯡ ꯄꯥꯡꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯐꯨꯝꯂꯁꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯨꯊꯦꯛ ꯑꯅꯤ ꯑꯗꯨꯗ ꯐꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯀꯥꯔꯣꯡꯁꯤ ꯀꯣꯟꯌꯥꯏ ꯑꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯐꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯍꯤꯡ ꯀꯣꯟꯌꯥꯏ ꯑꯁꯤꯕꯨ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯕ ꯆꯠꯄꯗ ꯃꯃꯤꯠꯇ ꯎꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯗꯨꯅ ꯀꯔꯤꯅꯣ ꯀꯔꯤꯕꯨ ꯇꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤ ꯋꯥꯈꯜꯗꯁꯨ ꯃꯣꯟꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕꯗꯨꯕꯨ ꯏꯃꯥꯡ ꯑꯁꯤꯗ ꯄꯨꯡꯉꯧ ꯁꯤꯠꯄꯤ ꯀꯌꯥꯁꯨ ꯎꯔꯤꯕ ꯑꯗꯨꯒ ꯑꯁꯤꯕ ꯍꯥꯡꯕ ꯀꯨ ꯑꯃꯁꯨ ꯃꯈꯣꯏ ꯀꯌꯥꯅ ꯇꯦꯡꯊꯥꯅ ꯑꯣꯏꯔꯒ ꯂꯦꯝꯊꯣꯡꯅꯔꯒ ꯄꯨꯔꯤꯕ ꯃꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯕꯗꯤ ꯑꯣꯏꯔꯁꯅꯨ ꯁꯤꯝꯂꯥ ꯆꯥꯛ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯨ ꯆꯥꯛ ꯆꯥꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯥꯏꯇꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯍꯌꯦꯡꯒꯤ ꯀꯣꯟꯌꯥꯏ ꯐꯨꯝꯒꯗꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯏꯇꯤꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯥꯏꯇꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯄꯥꯏꯇꯤ ꯑꯗꯨ ꯃꯃꯥ ꯃꯆꯜ ꯅꯨꯄꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯀꯥꯔꯣꯡꯅꯁꯨ ꯍꯌꯦꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯇꯤꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯤ ꯄꯥꯏꯇꯤꯁꯨ ꯍꯔꯥꯎ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯏꯇꯤꯗ ꯍꯥꯏꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯤꯝꯂꯥ ꯑꯃꯗꯤ ꯃꯆꯥꯗꯨꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯤ ꯀꯥꯔꯣꯡꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯅꯤꯡꯁꯤꯡ ꯃꯥꯡꯁꯤꯟꯅꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯏ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯖꯔꯝꯃꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯔꯒꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯑꯁꯤꯕ ꯑꯃ ꯀꯨꯗ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯃꯃꯤꯠꯇ ꯎꯔꯤꯕꯁꯤ ꯌꯦꯡꯁꯤꯜꯂꯨꯔꯒꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯁꯨ ꯍꯥꯇꯦ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯈꯣꯝꯂꯦꯟ ꯇꯨꯀꯨꯟ ꯇꯥꯟꯅꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯀꯥꯔꯣꯡ ꯑꯗꯨ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯪ ꯑꯣꯏ ꯍꯥꯑꯣꯏ ꯃꯍꯧꯁꯥ ꯅꯠꯇꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯁꯨ ꯎꯔꯔꯤ ꯃꯁꯥꯃꯛ ꯑꯁꯤꯅ ꯐꯤꯉꯧ ꯁꯦꯠꯂꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯖꯨꯔꯤ ꯃꯈꯥ ꯑꯁꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯀꯨꯗ ꯍꯥꯞꯂꯒ ꯄꯨꯁꯤꯜꯂꯛꯄꯒꯨꯝ ꯀꯥꯔꯣꯡꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕ ꯃꯁꯥꯗꯨ ꯏꯊꯛ ꯇꯛꯈꯠꯂꯤ ꯃꯪꯒ ꯃꯥꯟꯖꯔꯤ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯊꯣꯛꯄꯒꯨꯝ ꯇꯧꯔꯤ ꯀꯅꯥꯅꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯇꯥꯏꯕꯪꯂꯅꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯨꯡ ꯑꯁꯤꯒꯨꯝꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯁꯛꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯨ ꯁꯑꯣꯡ ꯑꯃꯗ ꯑꯃꯨꯛ ꯊꯣꯛ ꯑꯣꯟꯊꯣꯛꯈ꯭ꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯆꯥꯎꯔꯕ ꯀꯣꯝꯖꯥꯎ ꯑꯃꯅꯤ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨ ꯐꯨꯝꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯄꯥꯏꯇꯤꯁꯨ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩ ꯄꯥꯏꯇꯤꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯀꯥꯔꯣꯡꯅ ꯏꯕꯨꯡꯉꯣ ꯄꯥꯏꯇꯤ ꯑꯩ ꯑꯃꯨꯛ ꯋꯥꯔꯦ ꯁꯤ ꯅꯍꯥꯛ ꯑꯃꯨꯛ ꯇꯧꯔꯨ ꯂꯥꯎ ꯑꯩ ꯈꯨꯠꯀꯥꯁꯤ ꯂꯣꯏꯅ ꯁꯤꯗꯕꯗꯤ ꯌꯥꯗꯦ ꯄꯥꯏꯇꯤꯅ ꯇꯥꯗ ꯀꯥꯔꯣꯡ ꯅꯍꯥꯛꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯆꯟꯒꯗ꯭ꯔꯅꯤ ꯌꯦꯡꯉꯨꯗꯨ ꯑꯥꯗ ꯑꯁꯤꯕꯗꯨꯁꯨ ꯂꯦꯡꯊꯣꯡꯅꯔꯒ ꯀꯨꯋꯣ ꯀꯌꯣ ꯌꯧꯁꯤꯜꯂꯛꯂꯤ ꯇꯥꯗꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯆꯥꯅꯕ ꯋꯥꯠꯂꯤꯗ ꯀꯥꯔꯣꯡ ꯑꯗꯣ ꯍꯤꯔꯩꯅꯥꯎ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯣꯟꯌꯥꯏ ꯑꯗꯨ ꯐꯨꯝꯅꯕꯒꯤꯗꯃꯛꯅꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯨꯠ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯆꯕꯨꯛꯇ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯕ ꯀꯨ ꯑꯗꯨ ꯂꯦꯡꯊꯣꯡꯅꯔꯒ ꯄꯨꯔꯛꯂꯤꯕꯗꯨ ꯀꯥꯔꯣꯡ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯃꯈꯨꯠꯅ ꯄꯥꯏꯔꯝꯂꯤꯕ ꯇꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯤ ꯃꯤꯀꯞ ꯈꯪꯗꯣꯛꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡ ꯂꯨꯞꯂꯤ ꯃꯣꯟꯒ ꯈꯪꯂꯝꯗ꯭ꯔꯤ ꯃꯣꯜ ꯑꯗꯨꯅ ꯐꯝꯃꯥꯡ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯀꯔꯤꯅꯣꯗ ꯃꯪꯅꯦꯅ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯁꯥꯗꯕ ꯉꯥꯛꯇ ꯃꯪꯏ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯃꯪ ꯑꯁꯤꯕꯨ ꯃꯪꯕ ꯍꯧꯅꯕ꯭ꯔꯅꯤ ꯃꯣꯟ ꯑꯁꯤꯅ ꯐꯝꯃꯥꯡꯁꯤꯗ ꯇꯥꯔꯒ ꯂꯩꯔꯤ ꯃꯣꯟ ꯈꯥꯡꯗꯕꯩ ꯇꯨꯝꯂꯨꯔꯕ ꯁꯥꯏꯗꯅ ꯑꯩꯗꯤ ꯀꯥꯟꯅꯗꯦꯗ ꯊꯦꯡꯈꯤꯅꯕꯅꯤ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯑꯗꯨꯃꯛ ꯇꯨꯝꯗ꯭ꯔꯤ ꯑꯩ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦꯗ ꯑꯩꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯨꯅ ꯃꯀꯨ ꯃꯪ ꯑꯣꯏꯖꯈ꯭ꯔꯁꯅꯤ ꯐꯝꯃꯥꯡꯗꯨꯗ ꯇꯥꯔꯤꯕ ꯃꯣꯟ ꯑꯗꯣ ꯈꯣꯟꯀꯠꯂꯤ ꯑꯗꯨꯒ ꯀꯥꯔꯣꯡ ꯑꯗꯣ ꯍꯤꯞꯊꯈ꯭ꯔꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ
Noong ngalakpaga nganta na hawali. Sanjingi konyay pumada yawgadaba miyoy makoy khara amasu yawsilaklami. Makoy taruk mukni sori basi marak asida larngamsu yawri paitisu yawri. Makoy pulap ado sanjingi konyay ama puraga makoy kulasiki nungpok pango may kayadonda hana pumlurasi tawrosi hayana laami. Makoy aniyamana sanjingi konyay dugo kulpais na pairaga laibani karong na. Inawsa aswai si mafam sari aswai di hekta magtawra sidana. Kulgisu mayay sabong mayay mapadi oiragani. Paiti na takarong. Aswai si tawri tokoning dida ay koy na angang oiring matamda. Kulgi ahal ama sibada mafamashida pumkibagum tawbanini. Nahanwai diya koy basing sambalga kazin na pasana tamamani. Ado ba hawsikti san chana tugay kakay grabar kangdi.